Good morning. Ngasigi card ki message happening minute ko ngasi yumjagation numit March tang kunmapan ko adu yumjagation numit akoina setkadaba color hairagadi green color set pi bayai ko adi mercury na rule to ba numit oi ko yumjagation se adi aina sum haina ko hadi numit khudingi hadi kaino ne graham mam na planet amam na loina rule to ina ko adugi accordingly Machu ne bas akoina daily gi color an hai se adu hojiti loina anamana loina khangudi khangbira mani hadi kari numita kari color set kadam no have just reminder oine sum harakane basum sisina hadi numti gi set kadam Machu ngasi kai set toino haina hangpa yawa ba hadi kra ano boy ragadi adu hana dagi hongna dum yeng pa mi ngai di khanga mani dum chimpa pura mani hadi kari numita kari Machu set kadam no have do ko ado hambada akoi gi card ki messaging minner se ko aduga akoi gi timing afaba so happy yenga se ko ngasigi sedaki 3 cards katang lo thua si ko nuti gi yenga badmaina card number 1 card number 2 card number 3 second bira se ko be second sira ani shube second sira na traga on shube second sira ai bado card home se le ko gi ngasigi bagi 1 2 and 3 ko 1 se katang ko hadi wakhan se ke hani yamna khanjal ga leibado hojikan se hadi khanjal leibado hadi khanjal ga no hadi kitang move to ro hadi hajik leiba mafam natraga hadi samna haibada hadi sigi jaga sida leiba nuai train haragati ko jaga do move to ro pogumba adonga sagi jaga move to ro pa se yum hongi di yabana tena aduna aigi ngasai wakhan je hadi change to ko mayam darkar roiba hadi sigi pot sida sum khanjal leiraga de onda phawdi ko shoy roina aduna phataba pot to di hadi maning thambira maga hadi mamang da sida chatkiba dong toise mi je hi donga chatkiba dong toise hadi nuai taba phataba mayam do lina maning da thambira moba adu khatang shanti leiba hadi ko katang peaceful oina hai tar ko life se adumaina hadi chalhan biba hai tar ko shai thanda isha da yam leire ko hadi wakhan se hadi wakhan nuai ba khange khaloi ha base do ani suba ko ani suba sina ko gi tower ka like tower ka se ketang negative hoy ko aduna ngasi gi numeta hadi chathok khotok da ketang section ba mother car oi hadi mi gumba thal kaino to su yamna satlaw no bishwas to bono hadi mi thengna bo khot pa ma leina ko adu kaino ma ingon dang sima ha to wo yo chalo ga ha approach to gumba lera ga su ngasi gi wenadi ngasi numit gi wenadi avoid to bi ba hai tare ko aduga ahum suba gi sina hadi mi pun ba khot pa kem ta kai de ko mi pun ba kem kai de pullo hai ba su le ko ngasi gi wena hadi celebrate kumba to wa adai kana ba gumba lak pa hadi akoida kaino da life da kaino ma kana raga di kaino ma phanga ga di akoido insang hawbani khangde natraga kaino ma yumda haw thoma ma lera aga hadi celebrate to wena adu su celebrations ma khalamani na hadi party to ba khatang na celebrations na tena ko adu duna ai thaba ma oiba ma tamda ngasi gi oina hadi harau ta yam ba ko pa da mai toroga sida pire ko card se adu akoigi timing up habase petang hejara age ko ado timing up habase ki pung 5 ga minute 10 dagi ko 9 ga minute 3 phawng leire adagi 9 ga minute 9 dagi na pung 13 ga minute 53 phawng leire adagi 2 ga minute 3 dagi na nungda wairam gi pung 5 ga minute 19 phawng leire ko adagi 3 ga minute 53 dagi na nungda wairam gi 3 ga minute 53 dagi na ahing gi pung 13 ga minute 18 phawng leire ko sisina akoigi ngasigi afaba timing ko ai wangang ba katang latle hadi wangangam da kana to bagi lok thong ba hemlan gi dana do sida lere ko ngasigi card message timing afaba set kadaba Machu ko makata ba video so mo ko neng minara se ma'am thank you